Manipur da COVID-19 positive oibagi case nongma-nongmagi hen-gatlakli. Ngasisu state asida COVID-19 positive oiba Meeoi mga thengnabaga loinana houjik phaobada Punna COVID-19 positive oiba Meegi masing 16 shure. Hiram asiga mari leinana Health Services Manipur na thadorakpa cheralamana hai. Ngarang nungthil pung ani dagi ngasi nungthil pung ani phaobada Punna Meeoi 15 COVID test chawki maduda Meeoi mga COVID-19 positive oiramba thengnakhibani. Hairiba pungfam asigi manungda COVID-19 positive oibagi chang ase chada 13.ahum oike ngasi thengnakiba COVID-19 gi case mangamak Imphal West District tagini houjik phaobada Punna sample humfu taruk COVID-19 test chokre sample humfu taruk ase Imphal East District da sample taruk Imphal West District da sample yankai nipal Bishnupur District da sample ama amasung Tamenglong District gi sample amane houjik phaobada Imphal East District gi Meeoi ahum Imphal West District da Meeoi mapal amasung Bishnupur District gi Meeoi ama COVID-19 positive oiramba thengnakhre hairi houjik state asida oirakliba laichut asidagi ngakthoknaraba miyamna COVID-19 gi chatna kanglon ngakna chatpagi tangai fadabalei loinana oirakliba fibam asida miyam mipaidanaba cherul asna makhatana khangalakli COVID positive oiraba Meeoi 19 home isolation tawduna thamli houjik faubagi oina discharge tawba amadi misi mina yaudri panbe yabadi haukiba tang mapalda Bishnupur District gi Meeoi ama chahi asi ihan hanba oina COVID-19 positive oiramba thengnakhibane